Kangpokpi amasung Churachandpurda khul masing hengatle haibada Paulenan Haukif na yaningdri khul kharadi hengatki madusu 1992 gi Kuki Naga conflicta lanjenaduna khul honglakhibasingni Paulenan Haukif Ukhrul amadi Senapati district ka yengnarubada Kangpokpi amasung Churachandpur district ta anauba khul kaya masing thingamdana hengalakli haina data puthokuna Ullaba Fawbada Saikot ACG MLA Paulenan Haukif na yaningdri hengalakliba khulsing adu 1992 gi Kuki Naga conflicta Ukhrul amadi Tamenglongdagi lanjenaduna khul honglakhibani haina thaidurakli Kangpokpi amasung Churachandpurda ka hena khul masing hengatle haina hanagi chief minister Nongthumam Biren na phongdokiba wafam adu Kuki Jo singi mathakta akhaba miyeng amaga loinana semjin sajinduna ngangbani haina Saikot Kendragi MLA Paulenan Haukif na maral siragli MLA Paulenan Haukif na hai hanagi chief minister N Biren na mari lainada bache chang mayam ama chingthokduna illegal immigrants singna state asigi demography da chawna akaiba piri haibana chingba oidaba wari kaya ama puthokliba asimakna mahak masa asi warem suba misak amani haiba takle haina su saikre hanagi chief minister Nongthumam Biren na handak social media gi post amada Churachandpur amasung Kangpokpi district ta khul anauba kaya semgalaktu na mitop sing khunda laita duna laisilakle haibaga mari lainana phongdoki bawafam amagi paukhum oina Paulenan Haukif na ex CM Biren bujairakpani ngarang Churachandpur gi Siden village ta pangthokiba wall Environment Day thoramgi nakalda paumisinga unabada MLA Paulenan Haukif na ex chief minister bu hunduna ngangkibani MLA Paulenan Haukif na hai hanagi chief minister na Kangpokpi amasung Churachandpur da anauba khul kaya hengalakle haina claim tawriba adu Kuki Jo singda fattaba miyeng amaga loinana sagalakpa warini mangna hai kumja 1992 gi paring da thokiba Kuki Naga conflict matamda khul kharadi hengalaki adusu Ukhrul amasung Tamenglong district ki manung hanjinba mafam singda laiba Kuki khul singi kunja sing lanjena duna Kangpokpi amasung Churachandpur gi mafam singda khul honglakhibani masina maram oiduna Kangpokpi amasung Churachandpur district ki hana leiramba khuldagi masing hengalakhibani hainasu MLA Paulenan Haukif na phongdoki mahakna makha tarduna hai district ani asida khul masing hengale hairiba dugi atoppa factor amadi state engangna Biksit Bharat guarantee rozgar amasung Ajivika Mission Gramin GBGRAMG scheme bu Meeoi kharaga lawtuna duna narol da masigi thadarakpa senpham sing lawthokpa yanaba laitaba khul kaya ama cheda hapchin badani hariba khul sing adu araiba khul amata natte tasengna mi khunda laitaba natte supnagi paper khakta yawba khulni hariba silenga ki system da soibana thowan khibani haina su saikot ki MLA Paulenan Haukif na phongdoki Panbayabadi Ukhrul amadi Senapati district ka yengnarubada Kangpokpi amasung Churachandpur district da anauba khul kaya masing thingamdana hengalakli haina hanagi chief minister Nongthumam Biren na phongdokhibani Kangpokpi amasung Churachandpur da Kuki Jona majority oiba district ni aduga Ukhrul amasung Senapati na Naga na majority oiba district ni ex chief minister Nongthumam Biren na haukiba Sakulsen numita ex ta thagalakpa post amada Kuki na majority oiba Kangpokpi district ta haukiba chahi 82 asida hana khul 130 leirambadagi Chatrek Kataraga Humdoi da hengalakre amaromda Nagana majority oiriba Ukhrul district ki oina hariba matam asida hana khul 130 leirambadagi khul 132 khak hengali kumja 2023 da khul masing thibada Kangpokpi district da hana leiramba khul masing dagi khul 5 kun hengatuna punna khul Chatrek Kataraga Humdoi leiramba thengnaki aduga Ukhrul district ki oina hana leiramba khul masing dagi khul 18 khak hengalaga punna khul 132 leiramba thengnabani Churachandpur district ki matang da palladuna hanagi chief minister Nongthumam Biren na hai kumja 1972 da khul 319 leirambadagi kumja 2023 da khul 519 da hengalamki chap manaba matam asimakta da Senapati da hana khul 119 leirambadagi anauba khul 38 hengatuna punna khul 163 leiramba thengnaki Kuki na majority oiba district singdana Nagana majority oiba district singdagi anauba khul masing asuki matik yamna hengal liba asi ekhoina taraina lofam thokte haina su phongduragli Myanmar dagi illegal immigrants sing Manipur gi chingi district sing da leptana changsilakpagi matang da yamna toina nungnangba phongdoktuna lakhiba hanagi chief minister Nongthumam Biren na hai khul masing hengalakpagi wafam asi kanagumba community amata da claim tawba amadi target tawba laite adubu Manipur amasung nation gi oina long term interest ta demographic ta ahong balakliba si wakal taminaba tangai fadaba lakpanani record ase official oiraba amadi satellite na record tawba status ni Ukhrul amasung Senapati district ka yengnarubada Kangpokpi amasung Churachandpur district na matau karamna suki mate khul masing yamna hengalakhiba no haina su hanagi chief minister Nongthumam Biren na hanglakli WF na ki mamadi kotugi wafam condemn tawrakli Kuki community marakta manungi oiba conflict ama hek thorakpaga Jalyarong United Front JWF maral siwigi thabak chatharakpabu kana yaningdaba phongdorakpaga loinana JWF ki mapam da Kuki NP Manipur kim amasung kotu ani na siragliba maral yumfam yaudaba aranba wafam ni haina phongdorakli
JDF na thadorokpa cherol amada ki mamadi kotuna sengba chumba chap chana thigatana amadi factuation verification tawduna hanjin aranba pao kaya phongdorakpa asina communal harmony da chauna kaihan naba machak oheli hairaduna asigumba maral sibagi thabak Kuki civil society organization singna kudak telep kadabani haiba wafam thamlakli JDF ki mingcha thian naba makha tana thawong sing chatharaklabadi frana sina tumina leiroi asiguma maral sibagi thabak tawdringaida mangwaina achumba asengba hana thidokadabani jaliarong miyam dagi interest soglakpa yaba ipai pugi lamda kopsilakpa jaliarong miyam gi dignity amadi right soglakpada mawung amata da yasinaba tawroi haina su phongdurakli makha tana aranba pambaina natraga political solution tawduna jaliarong miyam gi hak munaba honaraklabadi lawful oiba amadi legitimate oiba pambaina ngakthoknaba honagani karigumba JDF na khangba ngambagi pangal mangkiba tarabadi akhak arau kaya illegal immigrant na pujagadabani maram asina organization amatana community amada sohanba amadi sauhanba yaba propaganda tawreidabani pukchel sengba amana amabu ikai khumnawa amadi achumba da yumfam oiraba matamda ingtapalakadabani hainasu JDF na phongduragli Ukhrul gi New Haven da AR gi outpost thamlakpa yaningde Katho CSO Singh Ukhrul district ki New Haven village da Assam Rifles ki outpost ama hangdorakpa bu Katholong di Katho Katamnaw long amasung Katho Women Coordination Committee ne kanna yaningdaba phongdorakpaga loinana athuba matamda kulasi dagi Assam Rifles personnel sing handokhi gadabani haidi Katho area gi CSO sing asina punna thadorokpa cherol amada mafam asida Assam Rifles ki outpost ama thamjilakliba asi mangjongna khulgi amadi mari leinaba village authority dagi ayaba lodana narol da thamjilakibani maram asina New Haven da leiriba Assam Rifles ki personnel sing khudakta mafam asidagi handokhi gadabani haidi New Haven da Assam Rifles ki temporary outpost thamjilakliba mafam asi Sokbau village ki jurisdiction manung da leibani maram asina mari leinaba authority khunja singgi ayaba hana lodana khudakta AR gi personnel sing thajilaktuna makoi outpost ama thamjilakpa si yaba ngamloi chatharakliba thawong asi Manipur village authorities in hill area act 1956 ki mayokdani hari ek amadi logi wangmada khulgi jurisdiction manung da lanselakpa si local administration da hakthengna na threat tawrakpani Village authority ki maikidagi occasion kaya da mafam asi dagi Assam Rifles handokhinaba khanganduna lakpani adubu wafam asi thawoidaba asi laibak thibani maram asina makha tana pamdaba thodok thorakpa tarabadi madugi afafatta pomba New Haven da leiriba Assam Rifles ki personnel singna pujagadabani hainasu phongdorakli JDF na Kuki singda kanba wafam thamlakle JDF na hobu horadi illegal immigrants singi lotfam amata leiroi thunder lightning nangbagumna nangani haikre karigumba Jalayarong da singnarakladi chapchana paukhumpi gani compromise amata tawroi haina Jalayarong United Front na phongdokre loibol attack na chenaba sing 24 hours manung da cherak pi dragadi Kuki jo volunteer singna strike chatha bahurani ko tu Home Minister Govindas na chair laudna chinga masung tampak tapak sana combing operation sing chathanaba security review meeting pangthokre Manipur ki chinga masung tampak ki district singda Hengalakliba hingsa ki thodok sing asibu laksinaba amadi hojik state asigi Indo Myanmar border da chathariba border fencing khabagi thabak sing khumang chauksina paikhatpa ngamnabagi damak Home Minister Govindas konthojamna New Secretariat Imphal ki conference hall da security ki second monthly review meeting pangthokre official source amagi matung inna security review meeting aduda state asida deploy toriba Central Security Force singi makok thongba official sing yauna state ki DGP amasung atai makok thongba police official sing su sarugya ki bagal loinana state asigi chinga amasung tampa ki district sing da hengalakliba hingsa ki thodok sing laksinabagi damak security force sing na pak sana kulai paiba miscreant sing amasung unlawful activities sing na tawriba singi mathakta combing operation chatha bahuragani hari security singi high level meeting aduna citizen sing ngak senba santi purangnaba amasung hojik leiriba security ki challenge sing asi thengnanabagi dama state asida security ki operational deployment sing mapanga kankar hanbada maru oina miyeng thamki hari pangthoki high level security meeting ase Ministry of Home Affairs Government of India na Manipur state ki oina CRPF ki heithoi sing thoiraba commando battalion mari resolute action cobra gi battalion ani deploy tawrakhiba sigi matung tarakpadani hari Hariba jungle welfare da haitoi singthoiraba cobra unit na lamdam asigi leita darba fibam da leiriba Manipur state asida active oina operate tawriba armed group singi mathakta target tawduna operation sing chatha bahuragani hari state asigi oina deploy tawba hengalakliba CRPF personnel lising taragani thoidagi lising taraga manga romna routine oina law and order ngakpada mateng pangli masigi mathakta rapid action force RAF ki personnel lising amadi Indian Army amasung Assam Rifles personnel lising tara rom state asida deploy tawduna law and order ngakpada sijinari
ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯍꯣꯁꯇꯦꯖꯀꯤ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯔꯥꯡꯅꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯕꯁꯤꯡ ꯍꯣꯠꯅꯔꯤ꯫ ꯃꯃꯥꯡ ꯊꯥ ꯃꯦ 12ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯂꯣꯟꯕ ꯐꯩꯈꯨꯜꯗꯒꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯄ꯭ꯔꯨꯐ ꯇꯧꯅꯕ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ NIAꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠꯇ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯅꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯍꯥꯏ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯔꯤ ꯂꯩꯅꯕ ꯐꯥꯏꯜꯁꯤꯡꯗ ꯁꯥꯏꯟ ꯇꯧꯗꯨꯅ NIAꯗ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯏꯁꯨ ꯑꯗꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯅꯤ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯒꯥꯎꯅꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ? ꯃꯥꯂꯦꯝꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯀ꯭ꯔꯣꯔ 144 ꯔꯣꯝ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯂꯤꯇꯤ, ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤꯗꯝ ꯑꯗꯨ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 1949ꯒꯤ ꯅꯣꯕꯦꯝꯕꯔ 25ꯗ ꯑꯦꯗꯣꯞ ꯇꯧꯔꯕ ꯃꯇꯨꯡ 1950ꯒꯤ ꯖꯅꯋꯥꯔꯤ 5ꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯅ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯡꯕꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯃꯗꯤ ꯃꯥꯟꯅꯕ ꯊꯥꯛꯇ ꯍꯤꯡꯃꯤꯟꯅꯕ ꯉꯝꯅꯕ ꯂꯣꯏꯅꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯐꯪꯗꯨꯅ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡ ꯊꯥꯅ ꯆꯦꯟꯕ ꯉꯝꯅꯕ ꯏꯔꯝꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ B.R. ꯑꯝꯕꯦꯗꯀꯔꯅ ꯏꯔꯝꯈꯤꯕ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯖꯁꯇꯤꯁ, ꯂꯤꯕꯔꯇꯤ, ꯏꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯤ ꯐ꯭ꯔꯦꯇꯔꯅꯤꯇꯤ ꯔꯥꯏꯠꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯅꯕ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯤꯐꯝꯗꯁꯨ ꯀꯌꯥꯔꯛ ꯈꯟꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯃꯛꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯦꯖꯤꯁꯂꯦꯆꯔ, ꯖꯨꯗꯤꯁꯤꯌꯔꯤ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯍꯥꯏꯔꯤꯕ ꯑꯍꯨꯝ ꯑꯁꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯕ ꯃꯇꯝꯗ ꯏꯪ ꯇꯞꯄ ꯂꯩꯉꯥꯛ ꯑꯃ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯂꯤꯇꯤ ꯑꯃꯁꯨꯡ ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤꯗꯝ ꯍꯥꯏꯕ ꯑꯗꯨ ꯐꯪꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯍꯤꯡꯁꯥꯒꯤ ꯈꯣꯡꯖꯪ ꯃꯅꯨꯡꯗ ꯃꯤꯑꯣꯏ 250 ꯔꯣꯝ ꯁꯤꯈ꯭ꯔꯦ, ꯃꯤꯑꯣꯏ 50,000 ꯔꯣꯝ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯟ-ꯊꯨꯝ ꯌꯥꯎꯅ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯇꯧꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯉꯁꯤꯃꯛꯁꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯇꯥꯡ ꯈꯨꯅꯧꯗꯒꯤ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯕꯒꯤ ꯋꯥꯊꯣꯛ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡ, ꯏꯃꯥ ꯏꯕꯦꯜ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯑꯄꯤꯜ ꯇꯧꯔꯕꯁꯨ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡ ꯋꯥꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯛꯈꯤꯕ ꯉꯁꯤ ꯆꯍꯤ 65 ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯑꯗꯨ ꯐꯪꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯍꯧꯈꯤꯕ 2014ꯗ ꯂꯩꯔꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2015ꯒꯤ ꯅꯣꯕꯦꯝꯕꯔ 18ꯗꯒꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯔꯛ ꯁꯨꯕ ꯂꯩꯉꯥꯛ ꯃꯄꯨꯡ ꯐꯥꯗꯅ ꯇꯨꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ ꯑꯃꯔꯣꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯈꯔ ꯐꯒꯠꯂꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯗꯨ ꯆꯍꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯕꯅ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP ꯀꯟꯅꯕ ꯍꯣꯠꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ BJPꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯃꯨꯛ ꯊꯝꯂꯤ꯫ ꯂꯩꯔꯤꯕ BJPꯒꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯃꯤꯌꯥꯝꯅ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯑꯃꯗꯤ ꯆꯍꯤ 3 ꯍꯦꯜꯂꯛꯂꯒ ꯀꯨꯀꯤꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯎꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔ, ꯖꯨꯗꯤꯁꯤꯌꯔꯤ ꯑꯃꯁꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯍꯥꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯍꯤꯔꯝ ꯑꯍꯨꯝ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯗꯨꯒꯤ ꯃꯍꯥꯎ ꯐꯪꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯅꯨꯡꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯌꯥꯎꯅ ꯐꯣꯡꯅ ꯁꯧꯒꯠꯇꯨꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯐꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔ, ꯖꯨꯗꯤꯁꯤꯌꯔꯤ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯍꯨꯝ ꯑꯁꯤ ꯉꯥꯛꯅ ꯆꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯤꯔꯤꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯑꯗꯨ ꯈꯣꯡꯒꯥꯎꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ
ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯤꯡ ꯅꯠꯇ꯭ꯔꯒ ꯔꯥꯏꯠꯁꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯆꯠꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯂꯣꯏꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯆꯥꯗꯕ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯆꯍꯤ 3 ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯥꯜꯒꯤ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯅ ꯅꯥꯊꯩꯗꯨꯅ ꯂꯩꯊꯣꯛꯄ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯒꯥꯎꯅꯔꯤꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪꯅꯤ꯫ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯅꯕ ꯄꯥꯝꯕꯩ ꯊꯦꯡꯅꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯦꯟꯁꯔ ꯃꯈꯜꯅꯤ ꯍꯥꯏꯔꯤꯕ ꯄꯦꯟꯀ꯭ꯔꯤꯌꯥꯇꯤꯛ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯅꯕ ꯄꯥꯝꯕꯩ ꯑꯃ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯣꯚꯤꯟꯁꯇ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯃꯃꯝ ꯆꯥꯔꯒ ꯄꯦꯟꯀ꯭ꯔꯤꯌꯥꯇꯤꯛ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯦꯃꯣꯊꯦꯔꯥꯄꯤꯒꯤ ꯂꯥꯏꯑꯣꯡ ꯆꯠꯊꯕ ꯃꯇꯝꯗꯗꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯥꯏꯗ ꯏꯐꯦꯛ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯠ ꯇꯤꯝ ꯑꯃꯅ ꯍꯟꯗꯛꯇ ꯅꯧꯅ ꯁꯦꯝꯒꯠꯄ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯗꯤ ꯁꯥꯏꯗ ꯏꯐꯦꯛ ꯊꯣꯏꯅ ꯂꯩꯇꯦ꯫ ꯗꯥꯔꯥꯛꯁꯣꯅꯔꯁꯤꯞ ꯍꯥꯏꯅ ꯈꯪꯅꯕ ꯗ꯭ꯔꯒ ꯃꯈꯜ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄꯒꯤ ꯄ꯭ꯔꯣꯖꯦꯛꯇ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯀꯦꯟꯁꯔ ꯃꯈꯜꯁꯤꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯄꯦꯟꯀ꯭ꯔꯤꯌꯥꯇꯤꯛ ꯀꯦꯟꯁꯔ ꯍꯥꯏꯕꯁꯤ ꯂꯥꯌꯦꯡꯕꯗ ꯋꯥꯅ ꯊꯣꯛꯄ ꯃꯔꯝꯅ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯖꯔꯤ, ꯀꯦꯃꯣꯊꯦꯔꯥꯄꯤ, ꯔꯦꯗꯤꯑꯣꯊꯦꯔꯥꯄꯤ ꯑꯃꯗꯤ ꯑꯇꯩ ꯂꯥꯏꯅꯥ ꯃꯈꯜ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯤꯡꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯐꯤꯚꯝ ꯍꯦꯟꯖꯤꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯦꯂꯤꯐꯣꯔꯅꯤꯌꯥ, ꯂꯣꯁ ꯑꯦꯟꯖꯦꯂꯦꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯟꯀ꯭ꯔꯤꯌꯥꯇꯤꯛ ꯀꯦꯟꯁꯔ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯛꯂꯛꯇꯕ ꯃꯔꯝꯅ ꯉꯜꯂꯤꯉꯩꯗ ꯗꯣꯛꯇꯔꯁꯤꯡꯅ ꯈꯪꯗꯣꯛꯄ ꯉꯝꯗꯦ꯫ ꯐꯤꯚꯝ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯇꯝ ꯈꯛꯇꯗ ꯈꯪꯕ ꯉꯝꯂꯛꯄꯅ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯕꯅꯤ꯫ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯦꯟꯁꯔ ꯃꯈꯜ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯑꯣꯡ ꯈꯔꯗꯪ ꯄꯜꯂꯕꯗꯤ ꯖꯣꯟꯗꯤꯁ, ꯎꯟꯁꯥꯗ ꯍꯥꯀꯠꯆꯕ, ꯈꯣꯡ ꯍꯥꯝꯕꯗ ꯑꯃꯨꯕ ꯃꯆꯨ ꯌꯥꯎꯔꯛꯄ, ꯃꯔꯝ ꯆꯥꯗꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯔꯛꯄ, ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯆꯣꯛꯊꯕ, ꯍꯛꯆꯥꯡ ꯁꯥꯒꯠꯂꯛꯄ, ꯀꯣꯛ ꯉꯥꯎꯕ, ꯄꯨꯛ ꯅꯠꯇ꯭ꯔꯒ ꯅꯪꯒꯜꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯆꯩꯅꯥꯈꯣꯜ ꯐꯥꯎꯔꯛꯄ ꯑꯃꯁꯨꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯕ ꯇꯨꯝꯗꯕꯗꯧꯅ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯕꯣꯁꯇꯣꯟꯗ ꯂꯩꯕ ꯗꯥꯅꯥ-ꯍꯥꯔꯕꯔ ꯀꯦꯟꯁꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯄꯦꯟꯀ꯭ꯔꯤꯌꯥꯇꯤꯛ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯅꯧꯕ ꯄꯥꯝꯕꯩ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯅ ꯅꯣꯔꯊ ꯑꯃꯦꯔꯤꯀꯥ, ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏ 500 ꯔꯣꯝꯅ ꯆꯥꯡꯌꯦꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯑꯅꯥꯕ 500 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 299ꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗꯥꯔꯥꯛꯁꯣꯅꯔꯁꯤꯞ ꯍꯥꯏꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯄꯤꯖꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯑꯅꯥꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯌꯨꯑꯦꯁꯅ ꯗꯦꯟꯃꯥꯔꯛ, ꯀꯨꯋꯦꯠꯇ $1 ꯕꯤꯂꯤꯌꯟ 3ꯒꯤ ꯈꯨꯠꯂꯥꯏ ꯌꯣꯟꯒꯗꯧꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ, ꯗꯦꯟꯃꯥꯔꯛ ꯑꯃꯁꯨꯡ ꯀꯨꯋꯦꯠꯇ $1 ꯕꯤꯂꯤꯌꯟ 3 ꯂꯣꯝꯒꯤ ꯈꯨꯠꯂꯥꯏ ꯌꯣꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯌꯣꯟꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅ ꯀꯥꯞꯄ ꯌꯥꯕ ꯃꯤꯁꯥꯏꯜ, ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯀꯥꯎꯟꯇꯔ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯈꯨꯠꯂꯥꯏ ꯌꯣꯟꯒꯗꯧꯔꯤꯕꯁꯤ ꯀꯨꯋꯦꯠꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ $1 ꯕꯤꯂꯤꯌꯟ 1.98 ꯂꯣꯝꯒꯤ ꯑꯣꯏꯒꯗꯕ ꯀꯥꯎꯟꯇꯔ ꯑꯟꯃꯦꯟ ꯑꯦꯔꯤꯌꯦꯜ ꯁꯤꯁꯇꯦꯝ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯒꯗꯧꯔꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯋꯦꯠꯅ ꯌꯦꯡꯊꯤꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯍꯦꯟꯒꯠꯂꯛꯂꯒꯅꯤ꯫ ꯑꯇꯣꯞꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯦꯟꯃꯥꯔꯛꯇ AGN-158 ꯖꯣꯏꯟꯠ ꯑꯦꯌꯔ-ꯇꯨ-ꯁꯔꯐꯦꯁ ꯃꯤꯁꯥꯏꯜ 200 ꯌꯣꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯖꯥꯜ ꯑꯁꯤꯅ ꯔꯣꯌꯦꯜ ꯗꯥꯅꯤꯁ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯔꯛꯄ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫